ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯁꯨꯝ ꯌꯥꯅꯤꯡꯗꯅ ꯂꯩꯕ, ꯃꯔꯩ ꯇꯧꯔꯒ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯔꯝꯗꯤ ꯃꯁꯤꯅꯤ ꯃꯤꯁꯤꯡꯅ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯂꯣꯏꯅ ꯐꯅ ꯂꯩꯕꯗꯤ ꯁꯥꯔꯒ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯊꯃꯣꯏꯅꯨꯡꯗ ꯊꯝꯅꯔꯤꯕ ꯑꯁꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯑꯌꯦꯛꯄ ꯊꯝꯅꯩ꯫ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯁꯤꯊꯒꯅꯤ, ꯋꯥꯊꯤ ꯉꯥꯡꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯑꯁꯥꯎꯕ ꯑꯁꯤꯅ ꯀꯔꯕꯥꯔ ꯀꯌꯥꯗꯁꯨ ꯃꯥꯡꯊꯍꯜꯂꯤ, ꯃꯔꯝꯗꯤ ꯏꯪꯊꯕ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯆꯥꯎꯈꯠꯄꯁꯨ ꯂꯩꯔꯣꯏ꯫ ꯆꯔꯆ ꯃꯌꯥꯝ ꯑꯃꯁꯨ ꯑꯁꯥꯎꯕꯅ ꯃꯥꯡꯍꯜꯂꯤ꯫ ꯏꯁꯩ ꯐꯖꯕ ꯃꯌꯥꯝ ꯁꯛꯇꯨꯅꯁꯨ ꯕꯣꯔꯁꯤꯡ ꯇꯤꯝꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯂꯩꯕꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯌꯥꯎꯗꯦ꯫ ꯑꯩꯅ ꯏꯁꯩ ꯆꯤꯡꯒꯗꯕꯅꯤ, ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯁꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯧꯔꯛꯇꯦ ꯍꯥꯏꯅ ꯑꯃꯅ ꯑꯃꯕꯨ ꯀꯂꯛꯅꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕꯗꯨ ꯌꯥꯎꯗꯦ꯫ ꯄꯥꯁꯇꯔꯅ ꯇꯧꯔꯤꯕ ꯁꯔꯚꯤꯁ ꯃꯑꯣꯡꯗꯨ ꯁꯤꯊꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯨꯁꯨ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯌꯦꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯈꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯨ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯕꯣꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯪꯒꯅꯤ꯫ ꯑꯁꯥꯎꯕ ꯄꯨꯊꯣꯛꯄꯒꯤ ꯈꯕꯔ ꯑꯃ ꯂꯩꯔꯒꯅꯤ, ꯃꯗꯨꯒꯤ ꯃꯀꯣꯛꯇ ꯕꯥꯏꯕꯜ ꯁ꯭ꯀꯨꯜ ꯌꯥꯎꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ, ꯏꯁ꯭ꯋꯔꯅꯗꯤ ꯍꯥꯟꯅ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯈꯤꯗꯦ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯀꯔꯕꯥꯔ ꯑꯃ ꯁꯦꯜ ꯆꯥꯎꯅ ꯄꯨꯊꯔꯦ, ꯊꯤꯒꯠꯂꯨꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯃꯅꯨꯡꯗ ꯁꯥꯎꯅꯕ ꯂꯩꯔꯝꯂꯦ꯫ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯃ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯉꯥꯛꯇ ꯂꯩ, ꯏꯁ꯭ꯋꯔꯒꯤ ꯃꯑꯣꯡ ꯎꯗꯦ ꯍꯥꯏꯔꯗꯨꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕꯗꯒꯤ ꯆꯔꯆ ꯑꯃ ꯁꯤꯊꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯁꯥꯎꯕꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡ ꯃꯔꯛꯇ ꯁꯥꯎꯅꯕꯗꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯁ꯭ꯀꯨꯜ ꯑꯃ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯁꯥꯎꯕꯅ ꯃꯥꯡꯍꯟꯈꯤꯕ ꯆꯔꯆ ꯑꯃꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯁꯥꯎꯕꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗ ꯐꯖꯅ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯟꯅꯗꯕꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ꯫ ꯃꯁꯤꯗꯤ ꯄꯔꯥ ꯃꯆꯥ ꯑꯃ ꯅꯠꯇꯦ꯫ ꯑꯁꯥꯎꯕꯁꯤ ꯅꯍꯥꯛꯅ ꯍꯨꯒꯨꯝ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯑꯁꯥꯎꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯖꯕ ꯄꯣꯛꯆꯩ꯫ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯔꯆ ꯆꯠꯂꯤ, ꯃꯤꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯏ, ꯃꯗꯨ ꯑꯁꯦꯡꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯥꯟꯅꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯔꯆ ꯐꯅ ꯆꯠꯇꯨꯅꯁꯨ ꯌꯨꯝꯗ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯄꯦꯟꯗꯦ꯫ ꯑꯃꯦꯟ꯫ ꯌꯥꯅꯕ ꯃꯇꯝꯗ ꯀꯟꯈꯠꯂꯤ, ꯌꯥꯅꯗꯕ ꯃꯇꯝꯗ ꯁꯣꯟꯊꯩ꯫ ꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯃꯁꯤ ꯅꯊꯟꯇ ꯍꯦꯛꯇ ꯑꯣꯏꯖꯔꯛꯀꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯅ ꯂꯩꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯃꯤꯟꯅꯔꯕ ꯈꯛꯇꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯅ ꯅꯥꯄꯜ ꯂꯩꯅꯗ꯭ꯔꯒꯗꯤ ꯃꯔꯩ ꯌꯦꯠꯄ ꯀꯔꯤꯁꯨ ꯂꯩꯅꯔꯣꯏ, ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯅꯣꯂꯨꯛꯆꯧ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯥꯡꯒꯠꯍꯜꯂꯨ꯫ ꯅꯪꯅ ꯈꯔ ꯈꯖꯤꯛ ꯅꯣꯂꯨꯛꯅ ꯂꯩꯖꯕꯗ ꯀꯥꯟꯅꯗꯕ ꯃꯔꯩ ꯃꯌꯥꯝ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯆꯨꯝꯃꯤ, ꯃꯤꯅ ꯑꯗꯨꯝ ꯂꯥꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯇꯣꯛꯂꯒ ꯑꯩꯅ ꯑꯗꯨꯝ ꯆꯨꯝꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯈꯟꯕꯤꯌꯨ꯫ ꯑꯩꯅ ꯄꯥꯝꯕꯗꯨ ꯑꯗꯨꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯦ꯫ ꯃꯦꯊ꯭ꯌꯨ 19:18ꯗ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯀꯅꯥ ꯀꯅꯥ ꯅꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯤꯡꯕꯒꯦ? ꯕꯥꯏꯕꯜꯅꯗꯤ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒ ꯌꯥꯅꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯗꯨꯁꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯑꯃ ꯄꯥꯝꯂꯕ ꯀꯥꯟꯗ ꯈꯛꯇ ꯅꯠꯇꯕ ꯃꯗꯨ ꯌꯥꯅꯗꯨꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯒꯗꯕꯅꯤ꯫
ꯑꯃꯨꯛꯀ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯖꯒꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯄꯨꯛꯅꯤꯡ ꯇꯤꯟꯅꯖꯔꯕꯗꯤ ꯑꯩꯒꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥꯅ ꯃꯈꯣꯏꯗ ꯃꯗꯨ ꯑꯣꯏꯍꯟꯕꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯤꯡꯗ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯅ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩ꯫ ꯃꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯋꯥꯍꯩꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤ꯫ ꯑꯁꯥꯎꯕ ꯂꯩꯅꯗꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ, ꯄꯨꯟꯁꯤꯗꯒꯤ, ꯊꯃꯣꯏꯗꯒꯤ ꯑꯁꯥꯎꯕꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯥꯅꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯕ ꯉꯝꯕ ꯃꯤ ꯑꯅꯤꯈꯛ ꯏꯁ꯭ꯋꯔꯅ ꯐꯪꯂꯕꯗꯤ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯃꯅ 1,000,000, ꯑꯅꯤꯅ 10,000 ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯅ 4ꯅ ꯄꯨꯟꯁꯤꯜꯂꯝꯂꯕꯗꯤ 10,000,000 ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯤ 4ꯅ ꯌꯥꯅꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯕꯗꯤ ꯀꯔꯤꯅꯣ ꯑꯣꯏꯒꯗꯧꯔꯤꯕꯁꯦ? ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯌꯥꯅꯕ ꯑꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯗꯨ ꯅꯠꯇꯦ, ꯅꯪꯅ ꯍꯞꯇꯥ ꯆꯨꯞꯄ ꯑꯃ ꯅꯪꯒꯤ ꯄꯥꯁꯇꯔꯒꯤ ꯃꯇꯥꯡꯗ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯒ ꯗꯣꯛꯇꯔꯗꯒꯤ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯃꯍꯥꯛꯀ ꯌꯥꯅꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯍꯥꯏꯅ ꯌꯥꯅꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯒꯤ ꯑꯩꯅ ꯉꯥꯡꯕꯅ ꯍꯦꯜꯂꯦ, ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯀ ꯌꯥꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯋꯥꯊꯤ ꯉꯥꯡꯅꯔꯝꯂꯕꯁꯨ ꯅꯪꯅ ꯑꯐꯕꯅ ꯀꯨꯞꯁꯤꯟꯕꯤꯕ, ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯒꯁꯨ ꯌꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯍꯦꯟꯕ ꯃꯥꯏꯜ ꯑꯃ ꯆꯦꯜꯂꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯌꯝ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯁꯥꯎꯕ, ꯑꯌꯦꯛꯄ ꯑꯃꯗꯤ ꯋꯥꯔꯧꯕ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯌꯥꯅꯗꯨꯅ ꯑꯉꯛꯄ ꯑꯃꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯌꯦꯛꯅꯕꯅ ꯆꯪꯐꯝ ꯁꯨꯛꯂꯩ ꯂꯩꯔꯣꯏ꯫ ꯅꯍꯥꯛꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯔꯕꯗꯤ ꯅꯪꯅ ꯇꯨꯝꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯗꯨ ꯍꯥꯟꯅ ꯐꯈꯣ꯫ ꯀꯨꯏꯅ ꯁꯥꯎꯗꯦ, ꯂꯥꯏ ꯐꯠꯇꯕꯗ ꯆꯪꯐꯝ ꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯕꯟ ꯑꯃ ꯁꯥꯒꯠꯄ ꯉꯝꯃꯤ꯫ ꯅꯪꯒ ꯇꯨꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯒ ꯁꯥꯎꯅ ꯇꯨꯃꯤꯟꯅꯕ ꯅꯈꯣꯏꯅ ꯀꯅꯥ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯗꯤ ꯃꯗꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯗꯦꯕꯇ ꯐꯤ ꯈꯔ ꯆꯤꯡꯒꯦ ꯍꯥꯏꯒꯗꯧ ꯁꯔꯨꯛ ꯑꯍꯤꯡ ꯆꯨꯞꯄ ꯏꯪꯕꯅ ꯆꯤꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯇꯨꯝꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯗ ꯂꯩꯈꯤ꯫ ꯁꯥꯎꯅ ꯇꯨꯝꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ? ꯑꯣ, ꯃꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯇꯧꯅꯔꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯑꯆꯥꯕ ꯃꯐꯝꯗ ꯄꯨꯕꯤꯔꯛꯂꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯒꯅꯨ ꯍꯥꯏꯔꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯁꯥꯎꯅ ꯇꯨꯝꯕ ꯆꯪꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯅ ꯌꯦꯛꯅꯕꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯥꯄꯜ ꯊꯥꯗꯣꯛꯆꯗꯨꯅ ꯃꯤꯗꯨꯗ ꯆꯠꯂꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯒꯨꯝꯁꯤ, ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯣꯂꯨꯛꯆꯧ, ꯏꯪꯊꯕ ꯄꯤꯕ ꯃꯤ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯉꯛ ꯀꯟꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯒꯅ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ, ꯀꯨꯏꯁꯤꯜꯂꯛꯂꯒ ꯑꯜꯁꯔ ꯅꯥꯔꯛꯀꯅꯤ, ꯀꯣꯛ ꯆꯤꯛꯂꯛꯀꯅꯤ, ꯌꯦꯛꯅꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯆꯔꯆ ꯆꯠꯅ ꯁꯤꯗꯤꯁꯨ ꯂꯩꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯆꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯅꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯇꯥꯏ, ꯃꯔꯝꯗꯤ ꯌꯥꯅꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯂꯩ꯫ ꯅꯪꯒꯤ ꯌꯨꯝꯗ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯩꯕ ꯇꯥꯏ꯫ ꯅꯪꯒꯤ ꯑꯉꯥꯡ ꯁꯦꯝꯕꯗ, ꯅꯪꯒꯤ ꯁꯦꯜ ꯁꯤꯖꯤꯟꯅꯕꯗ
ꯑꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯄꯗ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯂꯩꯕ ꯇꯥꯏ꯫ ꯏꯪꯊꯕ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯏꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯨꯛ 10ꯗ ꯃꯤꯅꯤꯠ ꯑꯃꯠꯇ ꯌꯦꯡꯁꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯈꯔꯁꯤꯗ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯋꯥꯍꯩꯅꯤ꯫ ꯂꯨꯛ 10:1 ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣꯅ ꯑꯇꯣꯞꯄ 61 ꯈꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯁꯥꯃꯛꯅ ꯆꯠꯀꯗꯕ ꯁꯍꯔ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯥꯡ ꯊꯥꯅ ꯃꯈꯣꯏ ꯑꯅꯤ ꯑꯅꯤ ꯊꯥꯔꯦ꯫ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯖꯤꯁꯨꯅ ꯁꯦꯕꯣꯛ 60 ꯈꯟꯒꯠꯇꯨꯅ ꯁꯍꯔꯁꯤꯡꯗ ꯊꯧꯒꯜ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯂꯧ ꯂꯣꯛꯀꯗꯕ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯂꯣꯛꯄꯤꯅꯕ ꯃꯤꯗꯤ ꯌꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯣꯛꯀꯗꯕ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯊꯥꯕꯤꯔꯛꯅꯕ ꯂꯧꯒꯤ ꯃꯄꯨꯗ ꯅꯣꯟꯖꯧ꯫ ꯆꯠꯂꯨ, ꯌꯦꯡꯉꯨ, ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯌꯥꯎ ꯃꯆꯥꯒꯨꯝ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯔꯤꯕꯅꯤ꯫ ꯁꯦꯟꯒꯥꯎ, ꯄꯥꯏꯇꯨꯈꯥꯎ ꯑꯃꯁꯨꯡ ꯈꯨꯒ꯭ꯔꯥꯡ ꯀꯔꯤ ꯑꯃꯠꯇ ꯄꯨꯒꯅꯨ, ꯑꯗꯨꯒ ꯀꯅꯥꯕꯨꯁꯨ ꯂꯝꯕꯤꯗ ꯈꯨꯔꯨꯝꯒꯅꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤ ꯑꯃꯠꯇ ꯀꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯆꯪꯕꯗ ꯍꯥꯟꯅ ꯍꯥꯏꯌꯨ, ꯌꯨꯝ ꯑꯁꯤꯗ ꯇꯞꯊꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯃꯗꯨꯗ ꯇꯞꯊꯕꯒꯤ ꯃꯆꯥꯅꯤꯄꯥ ꯂꯩꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯇꯞꯊꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯤꯕ ꯑꯗꯨ ꯆꯥ ꯊꯛꯇꯨꯅ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯅꯈꯣꯏꯅ ꯂꯩꯌꯨ꯫ ꯌꯨꯝ ꯑꯃꯗꯒꯤ ꯌꯨꯝ ꯑꯃꯗ ꯍꯣꯡꯒꯅꯨ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯍꯔꯗ ꯆꯪꯕꯗ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯈꯣꯡꯗ ꯄꯛꯄ ꯎꯐꯨꯜꯗꯨ ꯀꯟꯊꯣꯛꯇꯨꯅ ꯆꯠꯂꯨ, ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯊꯕꯛ ꯇꯧꯐꯝ ꯂꯩꯒꯗꯕꯅꯤ, ꯅꯈꯣꯏꯒꯤ ꯆꯥꯐꯝ ꯇꯨꯝꯐꯝ ꯂꯩꯒꯗꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯂꯒ ꯅꯈꯣꯏꯅ ꯏꯪꯅ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯃꯁꯤꯗꯒꯤ ꯐꯪꯖꯕꯁꯤ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯗꯨꯅ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯂꯩ, ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯄꯥꯡꯒꯜ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯗ ꯉꯥꯡꯖꯕꯗ ꯑꯩꯒꯤ ꯋꯥꯍꯩꯗꯨ ꯏꯁ꯭ꯋꯔꯒꯤ ꯊꯥꯎꯗ ꯂꯨꯞꯂꯕ ꯋꯥꯍꯩ ꯑꯣꯏꯕ ꯇꯥꯏ꯫ ꯕꯤꯜꯗꯤꯡ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯣꯡꯃꯗ ꯄꯨꯡ 6-7 ꯅꯠꯇ꯭ꯔꯒ 9 ꯐꯥꯎꯕ ꯅꯨꯃꯤꯠ 6ꯅꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯨ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯅ ꯇꯥꯍꯟꯕ ꯑꯃꯗꯤ ꯑꯃꯨꯛꯁꯨ ꯂꯥꯛꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ CD, DVD ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕꯒꯤ ꯅꯠꯇꯦ, ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯕꯒꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 35 ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯉꯥꯡꯂꯛꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯅꯕꯒꯤ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯑꯩ ꯈꯪꯂꯦ꯫ ꯑꯩꯅ ꯁꯤꯗ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯟꯅꯒꯤ ꯋꯥꯗꯨ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔ ꯌꯥꯎꯔꯀꯥꯟꯗ ꯄꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯄꯥꯜꯂꯣꯏ꯫ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ, ꯅꯪꯅ ꯏꯪꯊꯅ ꯂꯩꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯒꯤ ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ, ꯑꯗꯨꯒ ꯌꯨꯝꯗꯅ ꯁꯥꯎꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕ, ꯅꯣꯡꯃꯥꯏꯖꯤꯡꯗꯅ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯒ꯭ꯂꯣꯔꯤ ꯇꯨ ꯒꯣꯗ, ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ, ꯍꯦꯂꯦꯂꯨꯌꯥ ꯍꯥꯏꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ, ꯑꯗꯨꯝ ꯈꯠꯅꯕ, ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯒ꯭ꯂꯣꯔꯤ ꯇꯨ ꯒꯣꯗ, ꯊꯥꯒꯠꯆꯔꯤ ꯖꯤꯁꯨ ꯍꯥꯏꯅ ꯍꯤꯡꯕꯗꯨꯒ ꯆꯥꯡꯗꯝꯅꯧ꯫ ꯃꯁꯤ ꯃꯤ ꯂꯣꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯇꯧꯏ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯅꯗꯦ꯫ ꯂꯧꯁꯤꯡ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯡꯏ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯑꯃꯨꯛꯇꯤ ꯀꯤꯒꯗꯕꯅꯤ, ꯃꯌꯥꯝꯕꯨ ꯀꯤꯍꯟꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯥꯎꯕꯗꯨ ꯄꯨꯟꯁꯤꯗꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯌꯦꯛꯅꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯖꯕꯅꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 3:10-11 ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ
ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯄꯥꯅꯕ ꯋꯥꯍꯩꯅꯤ꯫ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯍꯨꯝꯗ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ꯫ ꯄꯗ 10ꯗ ꯌꯦꯡꯁꯤ, ꯃꯔꯝꯗꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯅꯨꯃꯤꯠ ꯎꯕ ꯄꯥꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯇꯣꯟ ꯑꯃꯁꯨꯡ ꯃꯔꯩ ꯃꯔꯥ ꯉꯥꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯤꯟ ꯈꯥꯝꯖꯁꯅꯨ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯒ ꯃꯔꯤ ꯂꯩꯅꯩ, ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯐꯥꯖꯤꯟꯗꯕ ꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯟꯕ ꯑꯋꯥꯕꯅ ꯑꯇꯩꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯃꯔꯩ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯇꯣꯞꯄꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯛꯇꯨꯅ ꯑꯐꯕ ꯇꯧꯁꯅꯨ꯫ ꯃꯍꯥꯛꯅ ꯏꯪꯊꯕ ꯊꯤꯗꯨꯅ ꯃꯗꯨ ꯇꯥꯟꯁꯅꯨ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯩ ꯄꯥꯝꯃꯤ꯫ ꯏꯪꯊꯕꯗꯨ ꯇꯥꯟꯁꯅꯨ ꯍꯥꯏꯕꯅꯤ꯫ ꯁꯨꯝ ꯄꯥꯝꯁꯅꯨ, ꯈꯟꯁꯅꯨ, ꯁꯣꯟꯖꯁꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯏꯪꯊꯕ ꯊꯤꯗꯨꯅ ꯃꯗꯨ ꯇꯥꯟꯁꯅꯨ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ, ꯄꯥꯡꯒꯜ ꯑꯄꯨꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨ ꯊꯤꯖꯁꯅꯨ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯁꯥꯎꯗꯨꯅ, ꯋꯥꯔꯧꯗꯨꯅ, ꯊꯃꯣꯏ ꯁꯣꯛꯇꯨꯅ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯔꯆ ꯆꯠꯂꯛꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯪꯊꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯀꯔꯝꯅ ꯏꯪꯊꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯊꯤꯒꯅꯤ꯫ ꯑꯩꯅ ꯍꯣꯡꯒꯗꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯇꯣꯛꯊꯣꯛꯀꯗꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗꯕꯗꯨ ꯇꯧꯔꯁꯅꯨ, ꯑꯗꯨꯕꯨ ꯑꯩ ꯊꯃꯣꯏ ꯁꯣꯛꯅꯗꯤ ꯍꯤꯡꯂꯔꯣꯏ꯫ ꯌꯥꯝꯅ ꯆꯦꯠꯅ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯁꯥꯒꯤ ꯏꯪꯊꯅ ꯄꯣꯛꯂꯛꯄꯗꯤ ꯈꯔ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯗꯨ ꯐꯥꯎꯕ ꯑꯩꯒꯨꯝꯕ ꯑꯃ ꯂꯨꯍꯣꯡꯂꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯁꯤꯗ ꯍꯥꯏꯔꯤ, ꯑꯩ ꯏꯁ꯭ꯋꯔꯒ, ꯅꯁꯥꯒ, ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯪꯊꯅ ꯂꯩꯕꯗꯨ ꯆꯨꯝꯅꯈꯛ ꯄꯥꯝꯖꯒꯅꯨ, ꯑꯗꯨꯕꯨ ꯃꯗꯨ ꯐꯪꯅꯕ ꯇꯥꯟꯅꯧ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯃꯅꯤ, ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯒꯗꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒ ꯏꯪꯊꯅ ꯂꯩꯕ ꯇꯥꯏ, ꯑꯅꯤꯁꯨꯕꯗ ꯅꯁꯥꯃꯛꯀ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯤꯌꯥꯝꯒ ꯏꯪꯊꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯄꯥꯝꯖꯗꯅ ꯑꯇꯣꯞꯄꯒ ꯏꯪꯊꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ꯫ ꯅꯪ ꯅꯁꯥꯒ ꯃꯔꯤ ꯂꯩꯅꯖꯩ ꯍꯥꯏꯕꯁꯤ ꯈꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪ ꯌꯥꯎꯗꯅ ꯅꯪ ꯇꯨꯝꯕ ꯌꯥꯔꯣꯏ, ꯆꯥꯕ ꯌꯥꯔꯣꯏ, ꯕꯥꯊꯔꯨꯝ ꯆꯪꯕ ꯌꯥꯔꯣꯏ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯄꯥꯝꯖꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯃ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯍꯥꯟꯅ ꯏꯪꯊꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯏꯪꯊꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯄꯥꯞꯀꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯇꯥꯏ꯫ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯇꯥꯏ, ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯁꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯁꯥꯎꯔꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅꯤ ꯍꯥꯏꯔꯁꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯏꯁ꯭ꯋꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯣꯟꯕꯗꯧꯅ ꯈꯟꯅꯤ꯫ ꯆꯔꯆꯁꯨ ꯆꯠꯂꯤ, ꯄ꯭ꯔꯥꯔꯊꯅꯥꯁꯨ ꯇꯧꯏ, ꯊꯥꯁꯨ ꯊꯥꯖꯩ, ꯄꯤꯁꯨ ꯄꯤ, ꯑꯗꯨꯒ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯃꯗꯨ ꯅꯪꯅ ꯄꯥꯝꯕꯗꯨꯗꯤ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯝꯕꯗꯨꯗꯤ ꯅꯪꯅ ꯈꯪꯗꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯒ ꯃꯗꯨ ꯇꯧꯔꯛꯇ꯭ꯔꯒꯅ ꯍꯦꯛꯇ ꯁꯥꯎꯏ꯫ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯏꯁ꯭ꯋꯔꯗ ꯃꯗꯨ ꯇꯧꯔꯛꯎ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡꯗꯨ ꯀꯔꯤꯅꯣ ꯍꯪꯒꯗꯕꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! 1 ꯀꯣꯔꯤꯟꯊꯤꯌꯥꯒꯤ 2:2ꯗ ꯄꯣꯜꯅ ꯍꯥꯏ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯀ꯭ꯔꯣꯁꯇ ꯍꯥꯠꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯏꯄꯨꯛꯅꯤꯡ ꯂꯦꯞꯂꯤ꯫ ꯄꯣꯜꯁꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ
ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯅꯤ, ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯅ ꯑꯃꯁꯨ ꯈꯪꯅꯕ ꯍꯣꯠꯅꯔꯣꯏ꯫ ꯁꯦꯕꯣꯛ ꯑꯃꯗ ꯁꯤ ꯇꯧꯔꯒ ꯑꯃꯗꯅ ꯀꯔꯤꯒꯤ ꯇꯧꯗ꯭ꯔꯤꯕꯅꯣ? ꯃꯥꯅ ꯋꯥꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯋꯥꯗ꯭ꯔꯤꯕꯅꯣ? ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯠꯅꯔꯔꯣꯏ꯫ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯒꯗꯕꯗꯤ꯫ ꯑꯩ ꯏꯁ꯭ꯋꯔ ꯈꯪꯉꯤ, ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯈꯪꯉꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯪꯅꯕ ꯑꯩ ꯍꯣꯠꯅꯔꯔꯣꯏ꯫ ꯑꯩꯅ ꯇꯧꯒꯗꯕꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯈꯔꯈꯛ ꯈꯪꯉꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯏꯁ꯭ꯋꯔꯕꯨ ꯂꯣꯏꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯔꯔꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯑꯊꯨꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 10:9-10ꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯏꯆꯝ ꯆꯝꯅ ꯎꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯗꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯟꯗꯛꯇ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯏꯁ꯭ꯋꯔꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯁꯥꯎꯔꯛꯂꯤ ꯍꯥꯏꯅ ꯍꯥꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯍꯤ 50 ꯁꯨꯔꯦ, ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯃꯍꯥꯛ ꯑꯐꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯩ, ꯏꯁ꯭ꯋꯔꯗ ꯊꯥꯖꯩ, ꯆꯔꯆꯁꯨꯆꯠꯂꯤ, ꯃꯌꯥꯝꯗ ꯑꯐꯕꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨꯗꯤ ꯐꯪꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ, ꯑꯗꯨꯕꯨ ꯆꯍꯤ 10 ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯏꯅ ꯄꯨꯈꯠꯈꯤ, ꯁꯥꯊꯤꯕ ꯑꯅꯥꯕ ꯑꯃ ꯂꯩꯈꯤ, ꯑꯗꯨꯒ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯁꯥꯎꯔꯒ ꯂꯩꯔꯝꯒꯗꯧꯕꯒꯤ ꯁꯔꯨꯛ ꯆꯍꯤ 10 ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔ ꯈꯛꯇꯅꯤ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯀꯅꯤ, ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ, ꯑꯐꯕ ꯅꯨꯃꯤꯠꯁꯤꯡ ꯎꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯆꯤꯟꯗ ꯐꯠꯇꯕ ꯉꯥꯡꯗꯕ ꯇꯥꯏ꯫ ꯃꯨꯔꯨꯝ ꯁꯣꯟꯕ, ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 10:12 ꯑꯃꯁꯨꯡ ꯃꯈꯣꯏ ꯈꯔꯅ ꯄ꯭ꯔꯚꯨꯕꯨ ꯆꯥꯡ ꯌꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯂꯤꯟꯅ ꯃꯥꯡꯍꯟꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯆꯥꯡ ꯌꯦꯡꯒꯅꯨꯁꯤ, ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯡꯍꯟꯕ ꯑꯗꯨꯅ ꯃꯥꯡꯍꯟꯕꯒꯨꯝ ꯅꯈꯣꯏꯅꯁꯨ ꯃꯨꯔꯨꯝ ꯁꯣꯟꯒꯅꯨ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯏꯔꯝꯂꯤꯕꯅꯤ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ 11ꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯍꯤ 90 ꯆꯪꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯌꯧꯕ ꯉꯝꯈꯤꯗꯦ, ꯃꯗꯨ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯄꯦꯔꯤꯖꯥꯏꯠ, ꯍꯤꯇꯥꯏꯠ ꯑꯃꯗꯤ ꯖꯦꯕꯨꯁꯥꯏꯠꯁꯤꯡ ꯑꯗꯨꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯅꯤ꯫ ꯅꯨꯃꯤꯠ 11ꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯆꯍꯤ 90 ꯍꯦꯟꯅ ꯆꯪꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯍꯦꯛ ꯇꯧꯔꯛꯀꯗꯕꯒ ꯃꯨꯔꯨꯝ ꯍꯦꯛꯇ ꯁꯣꯟꯕ, ꯌꯥꯅꯤꯡꯗꯕ ꯍꯦꯛꯇ ꯐꯣꯡꯗꯣꯔꯛꯄ ꯇꯧꯏ꯫ ꯃꯈꯣꯏ ꯃꯨꯔꯨꯝ ꯁꯣꯟꯒꯟꯕ, ꯃꯔꯩ ꯆꯥꯎꯕ ꯑꯉꯥꯡ ꯑꯣꯏꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟꯒꯤ 9:2ꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯥꯟꯅꯗꯨꯅ, ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡꯗꯨ ꯅꯈꯣꯏꯅ ꯏꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯏꯜꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯊꯣꯛꯇꯨꯅ ꯁꯥꯡꯂꯕ ꯂꯝꯁꯥꯡꯗ ꯂꯩꯀꯪꯂꯥꯒꯤ ꯂꯝꯗꯨꯗ ꯆꯤꯡꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤꯡꯗꯨ ꯑꯣꯏꯔꯤ ꯃꯈꯩꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ, ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯨꯕꯨ ꯀꯨꯏꯅ ꯑꯣꯏꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ? ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ, ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯆꯥꯡ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤ,
ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯕꯤ, ꯃꯗꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯁ꯭ꯋꯔꯁꯤꯅ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤ ꯂꯥꯏꯔꯁꯨ ꯇꯧꯒꯅꯤ, ꯂꯨꯔꯁꯨ ꯇꯧꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯒꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯂꯝꯕꯤꯗꯤ ꯅꯪꯅ ꯃꯔꯩ ꯇꯧꯕ ꯇꯣꯛꯊꯣꯛꯇꯨꯅ ꯌꯥꯅꯕ ꯂꯝꯕꯤ ꯊꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟꯒꯤ 32ꯒꯤ 30ꯗ ꯑꯃꯅ 1,000 ꯑꯅꯤꯅ 10,000 ꯉꯝꯃꯤ ꯍꯥꯏ꯫ ꯌꯥꯅꯕꯒꯤ ꯄꯥꯡꯒꯜꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯑꯗꯨꯒ ꯌꯥꯅꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯃꯜ ꯄꯤꯅꯤꯡꯕ ꯑꯃ ꯂꯩ, ꯃꯗꯨꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐ꯭ꯔꯦꯟड्स ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫